ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯗꯨꯅ ꯆꯥ ꯕꯣꯔꯥꯒꯤ ꯄꯣꯠꯐꯝ ꯃꯆꯥ ꯑꯃꯁꯨ ꯐꯝꯖꯔꯝꯃꯤ꯫ ꯄꯤꯁꯛꯅ, "ꯏꯕꯣꯛꯀꯤ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯄꯣꯠꯐꯝ ꯊꯣꯛꯀꯗꯧꯔꯕ꯭ꯔꯣ? ꯁꯤꯁꯦ ꯑꯕꯣꯛꯅꯅꯦ ꯅꯪꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯆꯥꯝꯊꯣꯛꯂꯒ ꯄꯣꯂꯥꯡꯁꯤꯗ ꯍꯥꯞꯄꯤꯔꯝꯂꯕꯅꯤꯀꯣ." "ꯍꯣꯏ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇꯨꯅ ꯊꯝꯂꯕ ꯇꯈꯦꯜꯂꯩ ꯑꯗꯨ ꯃꯥꯒꯤ ꯅꯥꯞꯄꯗ ꯑꯃꯨꯛ ꯆꯤꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯕꯣꯛ ꯄꯤꯁꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯕꯣꯛ, ꯅꯁꯨꯁꯦ ꯐꯖꯔꯕꯣ?" "ꯐꯖꯩ, ꯑꯩꯒꯤ ꯏꯁꯨꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯌꯨꯝꯗꯕꯨ ꯄꯥꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯋꯥꯅꯤ." "ꯍꯣ ꯑꯕꯣꯛ, ꯌꯨꯝꯁꯦ ꯑꯩꯒꯤꯗꯃꯛ ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯝꯕꯤꯔꯝꯕ, ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯨꯏ. ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯕꯣꯛꯅ ꯍꯦꯛ ꯅꯉꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯏꯟꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯒ ꯏꯁꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯪꯒꯣꯜ ꯃꯥꯜꯂꯕ ꯌꯨꯝꯁꯦ ꯑꯕꯣꯛꯅ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯍꯦꯛ ꯎꯟꯕꯤꯅꯤ. ꯑꯁꯨꯛ ꯂꯥꯏꯕꯁꯤꯒꯤ ꯑꯣꯏꯔꯦ ꯏꯁꯨꯅ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ." "ꯑꯕꯣꯛ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯕꯣꯛꯅ ꯌꯨꯝꯁꯤꯗ ꯑꯁꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯑꯕꯣꯛ ꯅꯪ ꯋꯥꯍꯧꯅꯤꯗ." "ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯅꯦꯍꯦ. ꯅꯪꯒꯤ ꯈꯟꯕꯗ ꯑꯕꯣꯛꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦ. ꯅꯄꯨꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛꯇꯒ ꯅꯠꯇꯦ, ꯑꯅꯤꯔꯛ ꯁꯨꯔꯕꯅꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ. ꯑꯩꯅ ꯆꯩꯇꯨꯅ ꯍꯦꯛ ꯊꯥꯈ꯭ꯔꯤꯕꯅꯤ. ꯑꯍꯨꯝꯂꯛꯀ ꯁꯨꯔꯕꯗꯤ ꯑꯕꯣꯛꯁꯦ ꯅꯄꯨꯗꯨꯅ ꯁꯣꯏꯗꯨꯅ ꯁꯣꯔꯁꯦ ꯁꯠꯂꯒ ꯄꯨꯈꯤꯕ ꯇꯥꯔꯦꯅꯦ. ꯑꯕꯣꯛ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯁꯦ ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ꯔꯒꯦ. ꯅꯁꯨꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥꯁꯨ ꯑꯃ ꯂꯩꯔꯦꯕ." "ꯑꯕꯣꯛꯀꯤ ꯂꯤꯛꯂꯥꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯨ ꯅꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯕꯤꯔꯅꯨ. ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ. ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ, ꯁꯦ ꯄꯣꯠꯐꯝ ꯊꯣꯛꯄ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯁꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯗꯕꯤ ꯃꯧ ꯅꯍꯥꯁꯤꯡꯗꯨꯅꯅꯦ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤꯌꯦ. ꯑꯕꯣꯛ ꯇꯥꯅꯤꯡꯗꯦ." "ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ. ꯐꯔꯤꯅꯦ ꯃꯁꯤ ꯑꯣꯏꯔꯗꯤ. ꯌꯨꯝꯁꯨ ꯄꯥꯜꯂꯣꯏꯗꯕ ꯑꯩꯕꯨ ꯁꯨꯝ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯃꯆꯤꯟꯁꯤꯗ ꯂꯩꯔꯣꯟ ꯁꯣꯟꯕꯗꯧꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯅꯦꯕ." ꯁꯣꯝꯗꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯅ ꯊꯣꯛꯂ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯕꯤ ꯍꯧꯖꯤꯛꯇ ꯌꯥꯍꯧꯔꯛꯂꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯕ ꯃꯈꯩ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯔꯨꯕꯤꯒꯤ ꯄꯤꯛꯂꯤ ꯃꯆꯥꯗꯨ ꯁꯥꯟꯅꯔꯨꯕꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯇꯨꯅ, "ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ." "ꯍꯩ, ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯂꯣ? ꯌꯥꯍꯧꯔꯛꯄꯒꯤ ꯆꯤꯟ ꯐꯥꯎꯕ ꯁꯦꯡꯗ꯭ꯔꯤ." "ꯏꯃꯥ, ꯃꯤꯒꯤ ꯃꯃꯥꯁꯤꯡꯗꯤ ꯂꯣꯏꯅ ꯆꯥꯛ ꯂꯣꯏꯅꯔꯒ ꯆꯥꯛ ꯆꯥꯅꯍꯧꯔꯦ. ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯊꯣꯡꯉꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ." "ꯉꯥꯏꯍꯥꯛꯇ ꯐꯝꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯐꯪꯂꯣꯏꯗꯕꯅꯤ. ꯆꯠꯂꯣ, ꯏꯁꯤꯡ ꯈꯔ ꯊꯛꯎꯁꯣ. ꯆꯥꯛꯀꯅꯦ ꯊꯣꯡꯒꯗꯧ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯑꯦꯕ. ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯅꯤ." "ꯏꯃꯥ, ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯌꯣ. ꯑꯩ ꯀꯕꯣꯛ ꯆꯥꯔꯨꯒꯦ. ꯄꯨꯛꯁꯦ ꯆꯥꯛ ꯂꯥꯝꯕꯒꯤ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯡꯉꯤ." ꯑꯗꯨꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯏꯃꯥꯒꯤ ꯐꯈꯥꯗ ꯁꯦꯜ ꯂꯩꯍꯧꯕꯅꯤ. ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒꯅꯦ ꯅꯪꯒꯤ ꯀꯕꯣꯛꯇꯣ ꯂꯩꯔꯨꯔꯣ. ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯔꯨꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯕꯒ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯂꯧ ꯁꯨꯕ ꯆꯠꯈꯤꯕ ꯊꯥꯅꯤꯜꯁꯨ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ, "ꯑꯔꯨꯕꯤ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯔꯕꯗꯤ ꯊꯤꯗꯣꯛꯅꯕ ꯇꯧꯔꯣ. ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯃꯨꯛ ꯌꯧꯔꯨꯒꯦ." "ꯃꯈꯣꯏ ꯃꯄꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯀꯣ. ꯁꯤꯡꯅ ꯁꯤꯡ ꯆꯥꯛꯇꯕꯅꯤ. ꯆꯐꯨ ꯃꯍꯤꯁꯦ ꯁꯧꯕꯇ ꯉꯥꯏꯔꯤ." ꯊꯥꯅꯤꯜ ꯈꯣꯟꯖꯦꯜ ꯋꯥꯡꯅ, "ꯀꯔꯤꯅꯣ ꯑꯔꯨꯕꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯉꯁꯥꯏ ꯃꯈꯩ ꯅꯪꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯒꯦ?" "ꯃꯈꯣꯏ ꯃꯄꯥ, ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯅꯠꯇꯦꯌꯦ. ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ. ꯏꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ." ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯕꯅ
ꯋꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯃꯦꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯊꯣꯏꯕꯤꯅ ꯕꯥꯕꯥ ꯁꯦ ꯏꯁꯤꯡ ꯊꯛꯆꯤꯜꯂꯣ, ꯆꯥꯛ ꯂꯥꯝꯃꯗꯤ ꯏꯁꯤꯡ ꯊꯥꯒ ꯐꯕꯅꯤ, ꯄꯨꯛꯁꯨ ꯏꯪꯕꯅꯤ꯫ ꯊꯥꯅꯤꯜ ꯅꯨꯡꯉꯥꯏꯇꯅ ꯄꯥꯒꯤ ꯊꯣꯏꯕꯤ, ꯆꯥꯕꯨ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯊꯛꯄ꯭ꯔꯅꯦ? ꯊꯛꯑꯦ ꯄꯥꯕ, ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯁꯨ ꯏꯁꯤꯡ ꯊꯛꯎꯁꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯇꯨ ꯄꯥꯕ, ꯑꯩꯅ ꯏꯌꯥꯡ ꯀꯪꯉꯤꯁꯦ ꯃꯤꯅ ꯅꯈꯣꯏ ꯏꯃꯥꯅ ꯆꯥꯛ ꯄꯤꯖꯗꯕꯒꯤꯅꯦ ꯍꯥꯏꯔꯤꯕ꯫ ꯃꯤꯒꯤ ꯃꯃꯥꯁꯤꯡꯗꯤ ꯃꯁꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯪꯒꯣꯝꯁꯨ ꯑꯗꯨꯝ ꯄꯤꯊꯛꯄꯤ ꯍꯥꯏꯌꯦ꯫ ꯏꯆꯥꯕꯨ ꯁꯪꯒꯣꯝ ꯊꯛꯅꯤꯡꯕ꯭ꯔꯅꯦ? ꯊꯛꯅꯤꯡꯉꯤ ꯄꯥꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯅ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯌꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯌꯦꯡꯗꯒꯤ ꯑꯌꯨꯛꯇ ꯏꯆꯥꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯒꯦ꯫ ꯏꯆꯥꯁꯨ ꯍꯌꯦꯡꯗꯒꯤ ꯁꯪꯒꯣꯝ ꯊꯛꯅꯕ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯁꯪꯒꯣꯝ ꯊꯛꯑꯅꯤꯀꯣ ꯄꯥꯕ꯫ ꯑꯗꯨ ꯄꯥꯕ, ꯏꯃꯥꯁꯤ ꯈꯔ ꯆꯩꯌꯨ꯫ ꯑꯩꯅ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯁꯪꯒꯣꯝ ꯂꯣꯟꯕ ꯁꯪꯗꯦꯅ ꯍꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯒꯤꯗꯤ ꯅꯃꯥꯗ ꯄꯥꯕ ꯍꯥꯏꯒꯦꯁꯦ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯄꯨꯝꯕ ꯄꯥꯕꯗ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯁꯨ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯑꯔꯨꯕꯤ, ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯕꯨ ꯁꯧꯒ꯭ꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯈꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛ ꯃꯌꯥꯝꯗꯨꯅ ꯈꯣꯡꯕꯥꯅ ꯂꯪꯊꯣꯛꯈ꯭ꯔꯕ꯭ꯔꯣ? ꯅꯣꯡꯃꯗꯁꯨ ꯊꯣꯡꯗꯨꯅ ꯄꯨꯊꯣꯔꯛꯇꯦ꯫ ꯆꯥꯡꯁꯤꯗꯁꯨ ꯉꯥ ꯃꯆꯦ ꯑꯃꯇ ꯊꯥꯛꯇꯕ꯫ ꯍꯩꯃꯥ, ꯃꯣꯏ ꯃꯄꯥ ꯅꯍꯥꯟ ꯃꯈꯣꯏ ꯃꯄꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯉꯥ ꯆꯥꯛ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯗꯨꯗꯤ ꯏꯃꯥ ꯂꯥꯛꯄꯗ ꯑꯩꯅ ꯍꯥꯞꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯔꯤꯅꯣ? ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯊꯣꯡꯂꯕꯁꯨ ꯌꯥꯏꯗꯅ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯆꯥꯕ ꯌꯥꯕ ꯃꯊꯦꯜ ꯑꯣꯏꯅ ꯊꯣꯡꯉꯣ꯫ ꯑꯩꯁꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕꯅꯤ꯫ ꯏꯁꯤꯡꯗ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯇꯥꯎꯕ ꯃꯊꯦꯜꯁꯦ ꯊꯣꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯊꯣꯡꯗ꯭ꯔꯕꯁꯨ ꯀꯣꯛꯇꯣꯛ꯫ ꯑꯗꯨꯒ ꯑꯃꯅ ꯏꯆꯥꯁꯦ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯕꯗꯒꯤ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯝ ꯂꯣꯟꯗꯨꯅꯅꯦ ꯄꯤꯊꯛꯅꯕ ꯈꯔ ꯇꯧ꯫ ꯑꯔꯨꯕꯤ ꯃꯔꯥ ꯂꯩꯔꯕꯅꯤꯅ ꯊꯥꯅꯤꯜꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ, ꯏꯃꯥ ꯁꯦꯜ ꯄꯤꯒꯦ, ꯅꯪ ꯀꯣꯂꯤꯛꯁꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯀꯦꯔꯣ? ꯏꯃꯥ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯂꯩꯔꯨꯒꯦ꯫ ꯏꯃꯥ, ꯅꯪ ꯄꯥꯕꯗ ꯍꯥꯏꯗꯣꯛꯆꯅꯤꯀꯣ, ꯑꯩ ꯀꯣꯟ ꯐꯦꯡꯕ ꯍꯩꯇꯦ꯫ ꯑꯩꯕꯨ ꯀꯣꯟ ꯐꯦꯡꯉꯨ ꯀꯥꯏꯅ, ꯑꯩ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯤ꯫ ꯍꯩꯔꯣꯏꯌꯦ ꯅꯪꯗꯤ, ꯅꯄꯥꯗ ꯄꯥꯎ ꯇꯝꯕꯗꯅꯤ ꯅꯪꯅ ꯍꯩꯔꯤꯕꯁꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜꯅ ꯂꯤꯛꯂꯥꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯒꯤ ꯂꯤꯛꯂꯥꯏꯒ ꯊꯥꯅꯤꯜꯒꯁꯨ ꯂꯣꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥ ꯊꯥꯅꯤꯜ, ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯁꯤ ꯕꯣꯔꯥ ꯑꯁꯥꯕꯁꯦ ꯈꯔ ꯄꯨꯈꯣ, ꯍꯣꯔꯦꯟ ꯑꯉꯥꯡ ꯄꯤꯖꯅꯕ꯫ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯤ, ꯃꯤ ꯇꯥꯈꯤꯅꯤ꯫ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯗ ꯇꯝꯂꯒ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎꯕ ꯊꯣꯛꯄ ꯇꯥꯔꯦ꯫ ꯇꯥ ꯊꯥꯅꯤꯜ, ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯗꯣ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯩꯈꯨ ꯃꯈꯩ ꯆꯥꯛꯂꯤꯕ ꯀꯣꯛꯇꯣ ꯑꯩꯅ ꯃꯨꯊꯠꯄꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯃꯨꯊꯠꯄ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏ, ꯑꯩ ꯅꯪ ꯑꯣꯏꯅ ꯁꯨꯝ ꯀꯤꯁꯤꯜꯂꯛꯇꯧꯔꯦꯀꯣ꯫ ꯇꯥ ꯊꯥꯅꯤꯜ, ꯅꯪ ꯖꯔꯞꯁꯤꯅ ꯅꯃꯥꯏꯗꯨ ꯊꯥꯔꯛꯀꯅꯤꯀꯣ꯫ ꯇꯥ ꯊꯥꯅꯤꯜꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯅꯤ ꯏꯆꯦ ꯑꯔꯨꯕꯤꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯗꯣ꯫ ꯂꯤꯛꯂꯥꯏ, ꯑꯩꯒꯤ ꯕꯣꯔꯥ ꯁꯔꯨꯛꯇꯣ ꯄꯤꯔꯛꯑꯣ, ꯑꯩ ꯈꯤꯇꯪ ꯊꯨꯅ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯤꯍꯨꯟ ꯃꯇꯥꯗꯨꯒ ꯊꯥꯎ ꯑꯁꯥꯕꯗꯣ ꯑꯃꯨꯛ ꯍꯩꯖꯤꯜꯂꯛꯄ ꯇꯥꯔꯦ꯫ ꯇꯥ ꯊꯥꯅꯤꯜꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ, ꯏꯄꯪ ꯍꯦꯛ ꯄꯪꯖꯔꯗꯅ꯫ ꯑꯁꯤꯕꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯃꯥꯏꯅ ꯊꯦꯡꯅꯍꯧꯗ꯭ꯔꯤꯅꯣꯕ ꯑꯩꯕꯨ? ꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ꯫ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯤꯕꯨ ꯃꯥꯒꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯃꯤꯔꯥꯏꯔꯤꯕꯅꯤꯀꯣ꯫ ꯑꯩꯅ ꯁꯣꯝꯗ ꯐꯪꯍꯧꯗꯕꯒꯤ ꯆꯥꯛꯅꯤ꯫ ꯊꯥꯅꯤꯜ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ, ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯖꯕ, ꯃꯤ ꯑꯃꯠꯇꯗꯁꯨ ꯀꯥꯏꯖꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗꯤ ꯊꯥꯅꯤꯜꯒ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥꯝꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯥ ꯄꯥꯝꯃꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯃꯄꯨꯔꯣꯏꯕꯁꯤ ꯐꯥꯎꯕ ꯄꯤꯖꯅꯤꯡꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯊꯣꯏꯕꯤꯅ ꯌꯥꯍꯧꯔꯛꯄꯗ ꯁꯪꯒꯣꯝ ꯌꯣꯟꯕꯤꯅ ꯂꯥꯛꯇꯨꯅ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ, ꯏꯃꯥ, ꯏꯃꯥ, ꯁꯤ ꯍꯧꯒꯠꯂꯣ, ꯑꯩꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯑꯦꯕ, ꯑꯝꯇ ꯁꯪꯒꯣꯝꯁꯦ ꯂꯣꯟꯕꯤꯌꯣ ꯏꯃꯥ꯫ ꯑꯔꯨꯕꯤ ꯁꯥꯎꯅ, ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯉꯁꯤ ꯅꯪ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥꯕꯨ ꯀꯤꯕꯅ ꯁꯪꯒꯣꯝ ꯑꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯂꯣꯟꯅꯕ ꯍꯥꯏꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ ꯁꯤꯡ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯊꯣꯏꯕꯤ ꯋꯥꯅ ꯁꯤꯡ ꯑꯗꯨꯕꯨ ꯍꯧꯒꯠꯂꯕꯒꯤ ꯇꯨꯡꯗ ꯁꯪꯒꯣꯝ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯃꯩꯊꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯣꯟꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ
ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯕꯅ ꯃꯈꯨꯠꯅ ꯃꯩꯊꯛꯇ ꯂꯩꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯏꯔꯨꯏ꯫ ꯑꯗꯨꯝꯅ ꯄꯥꯏꯔꯨꯕꯗꯨꯗ ꯄꯣꯛꯂꯗꯨꯅ ꯐꯠ ꯊꯥꯗꯣꯛꯄꯗꯒꯤ ꯁꯪꯒꯣꯝ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯂꯧ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯊꯥꯅꯤꯜ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯄꯥꯄꯥ, ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯣꯏ, ꯑꯩꯒꯤ ꯁꯪꯒꯣꯝꯁꯤ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯄꯥꯄꯥ꯫ ꯁꯤ ꯈꯨꯠꯇꯣ ꯄꯥꯕ ꯌꯦꯡꯈꯤꯁꯤ꯫ ꯄꯥꯄꯥ, ꯑꯩꯒꯤ ꯁꯪꯒꯣꯝ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯑꯩ ꯁꯪꯒꯣꯝ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯄꯥꯄꯥ, ꯁꯪꯒꯣꯝ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯏꯁꯥꯒꯤ ꯁꯪꯒꯣꯝꯗꯣ ꯄꯥꯕꯒ ꯑꯃꯨꯛ ꯂꯩꯔꯨꯁꯤꯁꯤ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯤꯗꯒꯤ ꯁꯪꯒꯣꯝ ꯈꯔ ꯂꯧꯔꯨꯔꯒ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯗꯨꯅ ꯂꯣꯜꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯊꯛꯆꯩ꯫ ꯂꯤꯛꯂꯥꯏꯅ, ꯊꯣꯏꯕꯤ, ꯁꯪꯒꯣꯝꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ? ꯌꯥꯝ ꯍꯥꯎꯋꯤ ꯅꯤꯅꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯄꯣꯠꯐꯝꯁꯦ ꯈꯪꯒꯗ꯭ꯔꯅꯦ? ꯍꯌꯦꯡꯈꯩ ꯈꯪꯒꯗ꯭ꯔꯣ? ꯈꯪꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯀꯗ꯭ꯔꯥ? ꯄꯤꯊꯛꯇꯣꯏꯅꯤ꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ, ꯅꯨꯡꯇꯤꯒꯤ ꯄꯤꯊꯛꯎꯀꯣ ꯅꯤꯅꯦ꯫ ꯑꯩꯅ ꯏꯁꯥ ꯄꯥꯔꯤꯁꯦ ꯁꯪꯒꯣꯝ ꯊꯛꯇꯕꯒꯤꯅꯦ ꯍꯥꯏꯕ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯅꯅꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯊꯛꯑꯗꯤ ꯏꯁꯥꯁꯨ ꯐꯔꯅꯤ ꯍꯥꯏ꯫ ꯐꯔꯅꯤꯀꯣ? ꯐꯔꯗꯣꯏꯅꯤ꯫ ꯅꯤꯅꯦ, ꯑꯩꯁꯤ ꯃꯣꯠꯄ꯭ꯔꯥ? ꯑꯩꯕꯨ ꯃꯣꯏꯅ ꯃꯣꯠꯂꯦ ꯃꯣꯠꯂꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯎꯍꯟꯗ꯭ꯔꯤꯕ꯫ ꯏꯁꯥꯗꯤ ꯃꯣꯠꯇꯦ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ꯫ ꯅꯤꯅꯦ, ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯩ, ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ꯫ ꯊꯥꯅꯤꯜꯗꯤ ꯊꯣꯏꯕꯤꯅ ꯂꯤꯛꯂꯥꯏꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯔꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃ ꯂꯩꯅ ꯂꯩꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯤ ꯃꯁꯥꯒꯤ ꯈꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯤ꯫ ꯁꯤꯟꯊꯔꯛꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯀꯅꯥ ꯎꯈꯤꯅꯤ ꯈꯟꯅ ꯂꯣꯟꯅ ꯃꯨꯛ ꯐꯠ ꯇꯩꯊꯣꯛꯂꯒ, ꯆꯥꯊꯣꯏꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯄꯥꯕ꯫ ꯅꯤꯅꯦ, ꯑꯩ ꯄꯥꯕꯒ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯍꯌꯦꯡꯁꯨ ꯑꯩ ꯂꯥꯛꯇꯣꯏꯅꯤꯀꯣ? ꯅꯤꯅꯦꯁꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ? ꯊꯥꯅꯤꯜꯅ, ꯂꯤꯛꯂꯥꯏ, ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯥꯅꯤꯜ, ꯅꯪ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒ ꯅꯨꯄꯥ ꯊꯣꯛꯄꯗꯤ ꯌꯥꯔꯕꯅꯤꯀꯣ? ꯁꯨꯝ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯒ ꯃꯣꯔꯥꯗ ꯐꯝꯂꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯤꯒꯤ ꯅꯦꯅꯦꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ꯫ ꯊꯥꯅꯤꯜꯒꯤ ꯃꯄꯥ ꯃꯆꯥꯗꯨ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯟꯖꯔꯛꯄꯅꯤ꯫ ꯑꯔꯨꯕꯤꯅ, ꯊꯣꯏꯕꯤ, ꯆꯥꯛꯈꯨꯝꯗ ꯆꯥꯏꯗꯨꯅ ꯊꯝꯂꯤꯕꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯅꯪꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ? ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯤꯅ꯫ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯅꯪꯕꯨ ꯃꯃꯥ ꯑꯃꯔꯣ? ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅ ꯆꯥꯛꯂꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯀꯔꯤꯅ ꯃꯈꯣꯏ ꯃꯄꯥ? ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯐꯨꯔꯕꯅꯤꯀꯣ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯕ ꯃꯥꯟꯕ꯭ꯔꯥ? ꯏꯃꯨꯡꯒꯤ ꯀꯨꯞꯅꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯅꯃꯥꯗꯨ ꯂꯥꯛꯂꯒ ꯅꯣꯡꯃꯇ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯔꯕ꯭ꯔꯥ? ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯤ ꯃꯁꯦ꯫ ꯅꯆꯤꯟꯖꯥꯎ ꯈꯨꯝꯅꯤꯡꯉꯗꯤ ꯌꯥꯝ ꯈꯨꯝꯅꯤꯡꯉꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯩꯌꯣ ꯏꯃꯥ, ꯆꯤꯟꯒꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯤ, ꯅꯨꯄꯤꯅ ꯅꯆꯤꯟ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄꯗꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯅꯨꯄꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯣ꯫ ꯃꯤꯃꯥꯡ ꯊꯣꯛꯅ ꯈꯠꯅꯕ ꯏꯀꯥꯏꯕꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤꯗ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯪ ꯏꯊꯛ ꯀꯥꯔꯛꯀꯗꯧꯔꯦ ꯅꯠꯇ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯃꯗꯨꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯀꯔꯤꯁꯨ ꯋꯥꯠꯂꯟꯗꯅ ꯊꯝꯂꯤꯕꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯦ ꯂꯣꯏꯁꯤꯟꯗꯨꯅ ꯅꯆꯥ ꯅꯋꯥ ꯐꯥꯎꯕ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯂꯩꯕꯒꯤ ꯅꯪ ꯀꯔꯤ ꯈꯟꯅꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯀꯌꯥ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯑꯩ ꯉꯁꯤꯗꯒꯤ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈꯤꯒꯦ꯫ ꯃꯗꯨꯗ ꯈꯪꯒꯗꯕꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯌꯥ ꯋꯥꯏ ꯍꯥꯏꯕꯁꯦ꯫ ꯑꯔꯨꯕꯤ, ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯣꯏ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯄꯥꯝꯂꯕꯁꯨ ꯅꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯆꯒꯗꯕꯅꯤ꯫ ꯆꯠꯈꯤꯅꯤꯌꯦ, ꯆꯠꯈꯤꯅꯤ꯫ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯑꯣꯏꯌꯦ꯫ ꯑꯔꯣꯏꯕꯅꯤ꯫ ꯊꯥꯡꯗꯣꯛꯈꯤꯕ ꯈꯣꯡ ꯑꯁꯤꯅ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕꯅꯤ꯫ ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯣ, ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ꯫ ꯍꯦꯉꯥꯡ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯐꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯍꯧ꯫ ꯑꯩꯁꯨꯅꯦ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎꯒꯦ꯫ ꯄꯥꯕ, ꯏꯃꯥꯁꯤ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥ ꯈꯥꯃꯣ ꯄꯥꯕ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯃꯥꯁꯤ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯏꯆꯥꯒꯤ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ
ꯄꯥꯄꯥ ꯅꯪꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯖꯩ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕ ꯊꯕꯛ ꯆꯠꯂꯨꯏ ꯏꯆꯥꯒ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯗꯣꯔꯤꯕꯅꯤ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯃꯄꯥꯝ ꯌꯧꯔꯕꯗ ꯁꯥꯈꯤꯅ 이마ꯒꯤ ꯑꯔꯨꯕꯤ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤ ꯏꯃꯥ ꯏꯁꯤꯗ ꯉꯥꯡꯂꯤꯕꯁꯦ ꯅꯌꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯅꯤ ꯍꯩ ꯅꯪ ꯌꯥꯝ ꯊꯨꯅꯅꯦ ꯅꯌꯨꯝ ꯍꯟꯈꯤꯅꯕ ꯇꯧꯀꯣ ꯏꯃꯥ ꯅꯪꯁꯨ ꯑꯩꯕꯨ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯕꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯋꯥ ꯐꯥꯎ ꯄꯤꯖꯗ ꯃꯈꯩ ꯌꯨꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯄꯤꯔꯤ ꯃꯌꯥꯝꯗꯣ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯅꯄꯥꯝꯕꯁꯤꯗ ꯊꯩꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯥꯅꯤꯡꯉꯥꯏꯒ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯥꯡꯕꯒ ꯆꯥꯔꯕ ꯍꯥꯏ ꯋꯥꯅꯤ ꯏꯆꯥꯅ ꯑꯁꯨꯛ ꯄꯪꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯁꯔꯨꯛ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕꯣ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯕꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯁꯤꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯏꯃꯥꯗ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯌꯨꯝꯁꯨ ꯅꯠꯇꯕꯗꯨꯗ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯏꯌꯥꯗꯨ ꯐꯥꯎꯕ ꯍꯦꯛ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯏꯃꯥꯅ ꯐꯩ ꯍꯥꯏꯕ ꯅꯌꯥ ꯅꯨꯄꯥꯗꯨꯅꯅꯤ ꯑꯩꯕꯨ ꯉꯁꯤ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯛꯂꯤꯕꯁꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯋꯥꯗꯣ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤ ꯆꯥꯔꯤꯕ ꯈꯨꯄꯥꯛꯅꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠ ꯏꯃꯥ ꯂꯥꯛꯇꯨꯅ ꯊꯥꯅꯤꯜꯕꯨ ꯊꯤꯅ ꯆꯩꯒꯦ ꯃꯥꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯑꯔꯨꯕꯤꯗ ꯍꯦꯛꯇ ꯐꯨꯕ ꯃꯇꯤꯛꯂꯣ ꯏꯃꯥ ꯂꯥꯛꯇꯨꯅ ꯆꯩꯒꯤꯁꯦ ꯑꯗꯨꯒꯅꯦ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯍꯔꯥꯎꯕꯒꯤ ꯋꯥꯅꯤꯅꯦ ꯂꯩꯔꯤꯕ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡꯁꯤ ꯌꯨꯝꯁꯤꯗ ꯏꯆꯥꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯅꯤ ꯍꯥꯏꯔꯕꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯍꯟꯅꯤꯡꯉꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯆꯥ ꯋꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯗꯣꯏꯔꯣ ꯑꯩꯅꯗꯤ ꯄꯨꯟꯁꯤꯒꯤ ꯍꯜꯂꯛꯂꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯝꯂꯤꯕꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯏꯃꯥꯁꯨ ꯊꯥꯏꯅ ꯌꯥꯝ ꯇꯧꯔꯛꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯗ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯒꯅꯤ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯊꯥꯅꯤꯜꯒ ꯈꯠꯅ ꯆꯩꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯌꯥꯗꯦꯀꯣ ꯏꯆꯥꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜꯅ ꯍꯦꯛ ꯁꯦꯜ ꯐꯪꯕꯒ ꯏꯃꯥꯅ ꯄꯤꯔꯛꯄ ꯀꯥꯎꯅꯨꯀꯣ ꯅꯪꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯅꯅꯝꯃꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯕꯨꯅꯦ ꯑꯣꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯅꯕꯨ ꯐꯗꯤꯒꯣꯝ ꯐꯥꯎꯕ ꯌꯥꯎꯅ ꯏꯄꯥꯝ ꯑꯁꯤꯗ ꯄꯤꯔꯛꯂꯤꯕꯗꯨꯅꯤ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯃꯃꯥꯅ ꯊꯦꯝꯕꯗꯒꯤ ꯇꯟꯅ ꯇꯟꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯈ꯭ꯔꯦꯗ ꯉꯁꯥꯏꯗꯤ ꯍꯟꯕꯤꯔꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗꯨꯕꯨ ꯀꯔꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯗꯣ ꯂꯩꯕ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯆꯪꯍꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯔꯨꯕꯤ ꯌꯨꯝ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯅꯤꯜ ꯃꯥꯅ ꯌꯥꯎꯖꯕ ꯃꯔꯨꯞ ꯑꯆꯧꯕ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯑꯔꯨꯕꯤ ꯁꯦ ꯁꯦꯜꯐꯝ ꯑꯁꯦ ꯅꯤꯡꯊꯤꯅ ꯊꯝꯖꯤꯜꯂꯨ ꯁꯦꯟꯐꯝ ꯑꯁꯤꯅ ꯂꯧꯐꯝ ꯃꯆꯥ ꯑꯃ ꯂꯦꯞꯁꯤꯟꯅꯕ ꯑꯗꯨꯒ ꯌꯨꯝ ꯀꯩꯁꯨ ꯈꯔ ꯁꯦꯝꯖꯤꯟꯍꯧꯅꯕ ꯇꯧꯁꯤ ꯃꯈꯣꯏ ꯃꯄꯥ ꯁꯦꯟꯐꯝꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯑꯩꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯃꯇꯪꯒ ꯁꯥꯍꯧꯕ ꯀꯣꯟꯅꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯀꯣꯟꯅꯅꯤꯗ ꯅꯪꯒꯤ ꯁꯅꯥꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯕꯗ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯈ꯭ꯔꯕꯗꯨꯗꯤ ꯑꯗꯨꯅ ꯂꯤꯛ ꯈꯔ ꯆꯥꯎꯕ ꯑꯣꯏꯅ ꯑꯃ ꯁꯥꯕꯤꯒꯦ ꯑꯩꯒꯤ ꯊꯕꯛꯀꯤ ꯁꯦꯟꯐꯝꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯐꯪꯂꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯁꯦꯜꯐꯝꯁꯦ ꯏꯃꯥꯗ ꯈꯔ ꯄꯤꯈꯤꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯔꯨꯕꯤ ꯅꯪꯅ ꯁꯦꯜ ꯈꯤꯇꯪ ꯈꯨꯠꯁꯤ ꯂꯩꯕ ꯎꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯩꯁꯨ ꯉꯝꯂꯤ ꯃꯈꯩ ꯃꯈꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤꯗꯅ ꯑꯗꯨꯅ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯄꯥꯡꯉꯁꯤ ꯁꯦꯟꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯟ ꯆꯥꯡ ꯈꯔ ꯂꯦꯞꯁꯤꯟꯅꯅꯕ ꯇꯧꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪ ꯑꯩꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯏꯆꯥꯁꯤꯒꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟꯊꯨꯝ ꯈꯔꯁꯨ ꯊꯝꯕꯤꯔꯝꯗꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥ ꯁꯦꯜꯁꯦ ꯂꯣꯏꯅ ꯄꯤꯈꯤꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯏꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯨ ꯌꯥꯝꯅ ꯄꯤꯛꯂꯤ ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯑꯔꯨꯕꯤ ꯅꯪꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯅꯄꯨꯔꯣꯏꯕꯩꯅ ꯋꯥꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯎꯗꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯄꯥꯝꯂꯣꯝꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯕꯨꯁꯨ ꯍꯥꯠꯄ ꯉꯝꯒꯗꯧꯕ ꯅꯨꯄꯤꯅꯤ ꯃꯤꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕꯒꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯎꯁꯤꯟꯅꯗꯕ ꯂꯩꯊꯣꯛꯄꯁꯤꯗ ꯅꯪ ꯌꯥꯝꯅ ꯋꯥꯡꯂꯕꯅꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯇꯕ ꯐꯕꯅꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯇꯕꯅ
ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯕ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯈꯜꯂꯒꯅꯨ ꯃꯗꯨꯅ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏꯀꯣ ꯀꯅꯥꯅ ꯇꯦꯟꯅ ꯁꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯃꯄꯥꯟꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯑꯔꯨꯕꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯗꯕ ꯀꯨꯁꯤ ꯀꯣꯠꯄ ꯋꯥꯗꯣ ꯅꯪ ꯉꯥꯡꯒꯅꯨ ꯑꯩꯈꯣꯏꯅꯤꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯁꯪꯒꯠꯅꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯄꯒꯨꯝꯅ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯂꯩꯔꯨꯗꯨꯅ ꯍꯥꯎꯅ ꯊꯣꯡꯉꯣ ꯏꯆꯥꯒ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤ ꯑꯩ ꯂꯧꯐꯝ ꯂꯩꯅꯕ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯎꯅꯔꯨꯒꯦ ꯁꯣꯝꯗ ꯊꯣꯏꯕꯤꯗꯨ ꯂꯤꯛꯂꯥꯏꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯄꯣꯠꯐꯝ ꯑꯗꯨ ꯃꯤ ꯈꯔ ꯂꯩꯔꯝꯕꯗꯨꯗ ꯆꯦꯞꯊꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯌꯦꯡꯗꯨ ꯂꯩꯔꯤ ꯂꯤꯛꯂꯥꯏꯁꯨ ꯊꯣꯏꯕꯤꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯕꯗꯨꯕꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯒ ꯅꯤꯅꯦ ꯑꯩꯒꯤ ꯁꯪꯒꯣꯝꯗꯤ ꯁꯤ ꯅꯪꯒꯤ ꯁꯪꯒꯣꯝꯁꯦ ꯁꯤꯗ ꯂꯩ ꯊꯛꯆꯤꯜꯂꯨꯁꯤ ꯅꯤꯅꯦ ꯅꯪꯅ ꯄꯤꯊꯛꯄ ꯁꯪꯒꯣꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯨ ꯑꯗꯣ ꯑꯩꯁꯦ ꯊꯥꯗꯣꯏꯒꯤ ꯃꯃꯥꯅ ꯁꯛꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯣꯏꯕꯤ ꯅꯈꯣꯏ ꯏꯃꯥꯅꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯦ ꯑꯩꯅ ꯐꯤꯖꯣꯜ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯆꯪꯉꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯍꯪꯉꯛꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯖꯣꯜꯁꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯗꯨꯝ ꯉꯥꯛꯇ ꯂꯩꯕꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯃꯣꯒꯤ ꯃꯆꯥꯒꯤ ꯍꯦꯛꯇ ꯂꯩ ꯑꯩꯅ ꯄꯥꯝꯃꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯁꯨ ꯂꯩꯕꯤꯗ꯭ꯔꯤꯕ ꯅꯪꯒꯤꯗꯤ ꯅꯤꯅꯦꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯅꯅꯦ ꯃꯦꯂꯥ ꯃꯐꯝꯗ ꯁꯝꯐꯥꯕꯤ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯦ ꯍꯥꯏꯌꯦ ꯑꯩꯒꯤꯁꯨ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯗꯤ ꯅꯤꯅꯦꯒ ꯃꯦꯂꯥ ꯃꯐꯝꯗ ꯆꯠꯂꯨꯁꯤꯔꯣ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯍꯣꯏꯅꯦꯅꯦ ꯆꯠꯂꯨꯁꯦ ꯁꯣꯝꯅ ꯊꯥꯅꯤꯜꯒꯤ ꯃꯔꯨꯞꯇꯨ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗ ꯌꯥꯎꯕ ꯑꯣꯏꯕꯅ ꯊꯥꯅꯤꯜꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯐꯪꯗ꯭ꯔꯦ ꯇꯥꯕꯗ ꯁꯥꯈꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯏꯆꯥꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯅꯒ ꯄꯥꯎꯒ ꯑꯝꯇ ꯄꯤꯔꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯆꯦꯡꯒ ꯂꯩꯍꯧꯗ꯭ꯔꯕꯣ ꯍꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯊꯥꯅꯤꯜꯗꯣ ꯃꯔꯨꯞ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯏꯃꯥꯁꯦ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯃꯥ ꯃꯔꯨꯞꯇꯨꯕꯨꯗꯤ ꯐꯪꯉꯤ ꯐꯔꯦꯗ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯁꯦꯜ ꯈꯔ ꯆꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯟ ꯆꯥꯅꯔꯦ ꯀꯗꯥꯏ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯃꯥ ꯄꯨꯈ꯭ꯔꯒꯦ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯔꯛꯀꯦꯗ ꯏꯃꯥ ꯁꯦꯟꯐꯝꯁꯦ ꯊꯥꯅꯤꯜꯅ ꯀꯥꯏꯊꯣꯛꯇꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯅꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯦ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯏꯃꯥꯅ ꯁꯦꯜ ꯈꯤꯇꯪ ꯆꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯂꯛꯀꯗꯕꯅꯤ ꯏꯁꯥꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯔꯦꯗ ꯏꯃꯥ ꯁꯦꯜꯗꯣ ꯂꯧꯔꯔꯣꯏꯒꯦ ꯏꯃꯥ ꯁꯦꯜꯁꯦ ꯄꯤꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯁ ꯃꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯏꯆꯥꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯂꯤꯕꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯁꯦꯜꯗꯣ ꯏꯃꯥꯅ ꯑꯁꯤꯟꯕ ꯑꯃꯒꯤ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯁꯦꯜꯗꯣ ꯄꯨꯈ꯭ꯔꯣ ꯑꯩ ꯉꯝꯅꯕ ꯅꯌꯥ ꯅꯨꯄꯥꯕꯨ ꯊꯦꯝꯂꯒꯦ ꯑꯗꯣ ꯏꯃꯥ ꯉꯥꯁꯨ ꯊꯣꯡꯂꯤ ꯆꯥꯛ ꯆꯥꯔꯒ ꯍꯣꯔꯦꯟ ꯇꯞꯅ ꯆꯠꯂꯣ ꯑꯔꯨꯕꯤ ꯏꯃꯥ ꯆꯥꯛꯀ ꯆꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯨꯝꯗ ꯁꯦꯜꯗꯣ ꯉꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯏꯃꯥ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯆꯥꯅ ꯍꯦꯛ ꯄꯤꯖꯅꯤꯡꯂꯒꯅ ꯉꯥ ꯊꯣꯡꯕꯗꯣ ꯈꯔ ꯍꯦꯛ ꯍꯥꯞꯄꯣ ꯍꯣꯏ ꯏꯃꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯈꯥꯡꯁꯤꯃ ꯄꯤꯛ ꯍꯦꯛ ꯊꯜꯂꯦꯃꯤ ꯏꯃꯥ ꯌꯥꯝꯕꯅꯤ ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯕꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯄꯤꯔꯛꯎ ꯅꯅꯝꯃꯁꯤꯡ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯅꯅꯕ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯌꯥꯝꯕꯨ ꯌꯥꯝ ꯆꯥꯔꯨꯅꯦꯒꯦ ꯑꯔꯦꯝꯕꯗ ꯃꯥꯡꯅꯕꯅꯤ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯣ ꯄꯥꯝꯃꯨꯗꯨꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯍꯣꯏ ꯏꯃꯥ ꯁꯤ ꯂꯦꯝꯍꯧꯔꯤꯕ ꯉꯥ ꯃꯀꯣꯛꯁꯤꯒ ꯃꯍꯤ ꯈꯔ ꯁꯤꯒꯅ ꯑꯩꯈꯣꯏ ꯌꯦꯟꯅꯗꯨꯅ ꯑꯗꯨꯝ ꯆꯥꯎꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯑꯔꯨꯕꯤ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯤꯕꯨ ꯃꯇꯣꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯣ ꯃꯀꯣꯛꯁꯤꯒ ꯂꯝꯂꯤꯕꯁꯤꯕꯣ ꯑꯩꯃ ꯑꯩꯗꯤ ꯏꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯈꯣꯏ ꯃꯄꯥ ꯏꯃꯥꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯗꯕꯗꯨꯗ ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯥꯞꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯩ ꯈꯅꯥꯎꯗ ꯉꯥ ꯃꯔꯨ ꯄꯟꯈ꯭ꯔꯦ ꯄꯟꯅꯤꯌꯦ ꯑꯉꯥꯡꯅꯤꯅ ꯆꯥꯛꯇꯣ ꯌꯦꯡꯂꯒ ꯆꯥꯗꯦꯕ ꯐꯪꯍꯧꯔꯦꯗꯕꯗꯧꯅ ꯍꯦꯛꯇ ꯆꯥꯅꯤ ꯑꯗꯨꯅꯅꯤ ꯉꯥ ꯃꯔꯨ ꯄꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯀꯔꯤ ꯈꯨꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯍꯦ ꯔꯨꯕꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯕꯨ ꯈꯪꯗꯣꯏꯅꯣ ꯅꯪꯅ ꯉꯁꯥꯏꯅ ꯑꯉꯥꯡꯒꯤ ꯉꯥ ꯁꯔꯨꯛꯇꯣ ꯃꯔꯨ ꯅꯤꯡꯊꯤꯅ ꯃꯟꯐꯝ ꯊꯣꯛꯄꯅꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯁꯤ ꯂꯥꯎꯁꯦ ꯄꯥꯕ ꯌꯦꯡꯒꯦ ꯄꯥꯕ ꯈꯅꯥꯎꯁꯤ ꯄꯜꯂꯤ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯛꯁꯦ ꯄꯥꯕꯒ ꯑꯣꯏꯅ ꯆꯥꯁꯦ ꯍꯥꯏꯗ꯭ꯔꯕ ꯅꯪꯕꯨ ꯁꯤꯁꯦ ꯆꯥꯛꯇꯨꯝꯁꯤꯕꯨ ꯌꯣꯠꯁꯜꯂꯨꯁꯤ
ꯕꯥꯕꯥ ꯑꯩ ꯐꯨꯅꯤ ꯐꯨꯜꯂꯣꯏ ꯁꯤꯅ ꯐꯗꯣꯏꯅꯤ ꯁꯤꯁꯦ ꯀꯨꯠ ꯌꯣꯠꯁꯤꯜꯂꯣ ꯇꯣ ꯑꯗꯨꯅꯤꯗꯅ ꯁꯤ ꯏꯁꯤꯡꯁꯦ ꯁꯤꯃꯨꯛ ꯊꯛꯆꯤꯜꯂꯨꯁꯦ ꯕꯥꯕꯥ ꯑꯩ ꯉꯥ ꯃꯔꯨ ꯄꯟꯕ ꯐꯔꯦ ꯁꯤ ꯆꯥꯛꯇꯣ ꯄꯥꯕ ꯏꯟꯕꯤꯒꯤꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯜꯅ ꯑꯔꯨꯕꯤ ꯀꯗꯥꯏ ꯉꯔꯥꯡꯒꯤ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯑꯣ ꯈꯨꯔꯥ ꯇꯣꯝꯆꯧꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯦ ꯂꯧꯐꯝ ꯂꯩꯕꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯔꯒꯦ ꯑꯔꯨꯕꯤ ꯄꯥꯈꯠꯅ ꯊꯥꯅꯤꯜ ꯉꯔꯥꯡꯒꯤ ꯁꯦꯜꯗꯣ ꯉꯔꯥꯡꯒꯤ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯑꯣ ꯁꯦꯜꯗꯣ ꯉꯔꯥꯡ 이마나 마땀 그래 시신나게 하이두는 뿌기 아두부디 아묵투나 삐라긴 하이람이 까이너 루비 아이나 똑 맞으는 나고는 시느람리 와함도 봐 덤정나 다니엘 아두디 쿠라수 아묵 여우크라게 lau기 senpham dui goirabadi horen nangai koidangi hakla kuradi athubugi lokphamsi thadoki khanmani haujiki oina senpham do leitrabadi karino haibado amuk tapna khanarasiko hoi kura tomchau sakrabada thanil sauna arubi nang tori sibu kari aina senpham do cheksina thamna ba haiduna tawon hairam natro aduga nangna aigi wada sakta oidrib sibu kari aina lemna piki badina tedana 이마나수 아신바 먹이니 아묵투나 싱각게 하이나 하이람리바두디 파레 싱각가다 보이라부디 가다이 낭이 사나싱도 부토로 마담 그라 사나도 탐나가 럭폼마세 레홍나부 tausi 미니 럭키버스 빠위 아두가 시알도 비락라바 간다 낭이 사나싱도 어무 한독시 이스 야로 에이 사나루파 까이바디 야로이바 사나루파 까이라가 럭폼 lep가다부 나테고 아루비 낭 에부 숨 사월라까 ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯅꯥꯁꯤꯡ ꯄꯨꯊꯣꯔꯛꯎ ꯃꯤꯃꯥꯡꯗ ꯑꯩꯕꯨ ꯆꯣꯞꯄ ꯅꯪꯍꯟꯒꯅꯨ ꯑꯍꯥꯟꯕꯗꯗꯤ ꯑꯔꯨꯕꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯁꯅꯥ ꯀꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯥꯅꯤꯜꯅ ꯁꯨꯝ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯑꯔꯨꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯄꯥꯝꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯊꯥꯅꯤꯜ ꯁꯥꯎꯔꯗꯨꯅ ꯑꯔꯨꯕꯤꯕꯨ ꯁꯥꯊꯤꯅ ꯐꯨꯔꯗꯨꯅ ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯔꯝꯃꯤ ꯂꯤꯛꯂꯥꯏꯅ ꯇꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯒꯦ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯜꯂꯤꯕꯗꯤ ꯂꯤꯛꯂꯥꯏ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯇꯥ ꯊꯥꯅꯤꯜ ꯂꯤꯛꯂꯥꯏ ꯑꯩꯅ ꯐꯅ ꯋꯥꯔꯕꯁꯨ ꯃꯥꯕꯨꯗꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯑꯩ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯃꯛꯀꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯗꯨꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯅꯪ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯔꯨꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯟꯕꯤꯗꯨꯅ ꯅꯪ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥ ꯊꯥꯅꯤꯜꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯤꯛꯂꯥꯏꯗ ꯇꯝꯂꯝꯃꯤ ꯂꯤꯛꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥ ꯊꯥꯅꯤꯜ ꯑꯩꯉꯣꯟꯗ ꯁꯦꯟꯐꯝ ꯈꯔ ꯂꯩ ꯑꯗꯨꯅ ꯂꯧꯐꯝꯗꯣ ꯂꯩꯕꯒꯤ ꯁꯦꯜꯗꯤ ꯀꯣꯟꯅꯕꯁꯨ ꯌꯥꯏ ꯃꯗꯨ ꯑꯣꯏꯅ ꯇꯥ ꯊꯥꯅꯤꯜꯅ ꯁꯤꯖꯤꯟꯅꯔꯣ ꯑꯔꯨꯕꯤ ꯑꯩꯅ ꯀꯝꯗꯧꯅ ꯅꯪꯒꯤ ꯁꯦꯟꯐꯝ ꯑꯗꯣ ꯂꯧꯒꯗꯧꯔꯤꯕꯅꯣ ꯇꯥ ꯊꯥꯅꯤꯜ ꯑꯩꯕꯨ ꯅꯆꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯑꯩꯅ ꯏꯕꯨꯡꯒꯤ ꯄꯥꯡꯖꯔꯤꯕ ꯃꯇꯦꯡꯁꯦ ꯁꯣꯏꯗꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯇꯥ ꯊꯥꯅꯤꯜ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯌꯦꯠꯀꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯗꯦ ꯂꯤꯛꯂꯥꯏ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯏꯆꯥꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯄꯥꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯋꯥꯟꯃꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯕꯤꯈꯤꯕ ꯂꯩꯇꯦ ꯃꯁꯤꯗ ꯅꯠꯇꯅ ꯃꯕꯣꯛꯊꯣꯛꯀꯤ ꯃꯆꯥ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯤ ꯃꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯃꯗꯨꯗ ꯇꯥ ꯊꯥꯅꯤꯜꯅ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯒꯗꯕ ꯅꯠꯇꯦ ꯇꯥ ꯊꯥꯅꯤꯜꯅ ꯏꯅꯝ ꯑꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯏꯅꯝ ꯑꯔꯨꯕꯤꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯀꯝꯗꯧꯅ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯦꯟꯐꯝꯁꯤ ꯄꯨꯗꯨꯅ ꯂꯧꯐꯝꯒꯤ ꯁꯦꯜꯁꯤꯡꯗꯣ ꯍꯥꯟꯅ ꯄꯤꯊꯣꯛꯄꯤꯔꯨꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯔꯥ ꯂꯩꯇꯅ ꯁꯪꯒꯣꯝ ꯆꯥꯅꯤꯡꯕ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯇꯥ ꯊꯥꯅꯤꯜ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅ ꯊꯥꯅꯤꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯧꯐꯝ ꯑꯗꯨꯁꯨ ꯊꯥꯅꯤꯜꯅ ꯂꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯅꯤꯜꯗ ꯅꯨꯄꯥ ꯊꯣꯛꯅ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯨꯅꯕ ꯍꯥꯏꯅ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯅꯤꯜꯁꯨ ꯌꯥꯔꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯅ ꯑꯩꯃ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪ ꯂꯥꯛꯂꯤꯗꯅ ꯏꯌꯥꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯏꯃꯥꯒꯤ ꯑꯔꯨꯕꯤ
ꯅꯄꯨꯔꯣꯏꯕꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦꯍꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯥꯅꯤꯜ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯏꯃꯥ ꯑꯩ ꯑꯔꯨꯕꯤꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥ ꯏꯆꯥ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯂꯤꯕꯩ ꯈꯜꯂꯨꯔꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯃꯄꯥꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯣꯏꯒꯤꯁꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯈꯠꯅꯩꯌꯦ ꯑꯩ ꯃꯣꯏꯒꯤ ꯈꯠꯅꯕꯗꯣ ꯇꯥꯅꯤꯡꯗꯦꯕ ꯕꯥꯕꯥ ꯊꯥꯅꯤꯜ ꯃꯁꯥꯕꯨ ꯄꯥꯝꯈꯠꯇꯨꯅ ꯄꯥꯕꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯕꯨ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕ ꯃꯣꯏꯗꯤ ꯑꯗꯨꯝ ꯈꯠꯅꯩ ꯕꯨꯕꯣꯛꯅꯁꯨꯅꯦ ꯑꯌꯨꯛ ꯐꯨꯏꯌꯦ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯈ꯭ꯔꯣꯅ ꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯤꯟ ꯊꯤꯈ꯭ꯔꯦꯗ ꯑꯩꯅ ꯀꯗꯥꯏꯗ ꯅꯪ ꯐꯨꯏ ꯍꯥ ꯀꯗꯥꯏꯗ ꯅꯪꯕꯨ ꯐꯨꯒꯦ ꯕꯨꯕꯣꯛꯅ ꯑꯩ ꯐꯨꯔꯤ ꯅꯠꯇ꯭ꯔꯣ ꯇꯨ ꯕꯥꯕꯥ ꯑꯩꯒꯤ ꯈꯨꯗ ꯁꯣꯛꯂꯤꯕꯁꯦ ꯏꯕꯣꯛꯅꯅꯦ ꯑꯩ ꯏꯟꯊꯨꯕꯒꯤ ꯕꯥꯕꯥ ꯕꯨꯕꯣꯛꯅ ꯑꯩ ꯐꯨꯕꯗ ꯏꯃꯥꯅ ꯍꯩ ꯆꯥꯔꯒ ꯂꯩꯔꯤꯕ ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯏꯃꯥ ꯑꯔꯨꯕꯤꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯍꯣꯏ ꯑꯩ ꯀꯧꯊꯣꯛꯂꯨꯈꯤꯒꯦ ꯌꯥꯔꯒꯗꯤ ꯅꯪ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨ ꯍꯦꯛ ꯄꯨꯕꯤꯈ꯭ꯔꯣ ꯑꯔꯨꯕꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯇꯥ ꯊꯥꯅꯤꯜ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤꯌꯦ ꯉꯥꯏꯍꯥꯛ ꯇꯨꯝꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯞꯅ ꯆꯠꯁꯤ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯏꯆꯥꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯍꯣꯔꯦꯟ ꯅꯤꯡꯊꯤꯅ ꯇꯞꯅ ꯍꯦꯛ ꯍꯜꯂꯨ ꯅꯪꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯄꯣꯊꯥꯈꯣ ꯃꯇꯨꯡꯗꯗꯤꯅꯦ ꯑꯁꯨꯝꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯍꯧꯅꯗꯦꯅꯦ ꯃꯥ ꯑꯩ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯔꯨꯕꯤꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯃꯆꯥ ꯃꯋꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯆꯪꯖꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯒ ꯔꯨꯕꯤ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯟꯊꯨꯝꯗꯣ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯩ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯤꯛꯂꯥꯏ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯅꯪ ꯑꯣꯏꯕꯤꯌꯨꯀꯣ ꯇꯥ ꯊꯥꯅꯤꯜ ꯑꯩꯕꯨ ꯊꯥꯖꯧ ꯁꯣꯏꯗꯅ ꯏꯅꯝꯃꯗꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯇꯥ ꯊꯥꯅꯤꯜꯅ ꯄꯥꯝꯖꯔꯤꯕ ꯏꯪꯇꯞꯄ ꯌꯨꯝꯕꯥꯟ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯅꯤ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯅꯥꯛꯁꯤ ꯊꯝꯂꯒꯦ ꯑꯩꯅ ꯑꯕꯣꯛꯇꯁꯨ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯤꯛꯂꯥꯏꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯊꯥꯅꯤꯜꯁꯨ ꯌꯥꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯄꯤꯁꯛꯅ ꯊꯣꯏꯕꯤꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ ꯁꯣꯝꯗꯅ ꯑꯔꯨꯕꯤꯗꯨ ꯁꯥꯎꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯤ ꯏꯃꯥ ꯅꯨꯡꯊꯤꯜꯁꯤꯗ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯀꯔꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯃꯁꯤꯡ ꯐꯠꯇꯕ ꯍꯨꯏ ꯁꯥꯗꯅ ꯑꯃꯨꯛ ꯈꯣꯡꯂꯝꯂꯤꯕꯁꯤꯅ ꯈꯣꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯉꯁꯤ ꯑꯁꯨꯝꯅ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯣꯏꯒꯤ ꯈꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯏꯅꯝꯃꯁꯤꯡꯅ ꯑꯩꯕు ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯐꯔꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯣꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯩ ꯃꯊꯨꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯄꯤꯕꯤꯔꯣ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅꯅꯦ ꯍꯧꯖꯤꯛꯃꯛ ꯆꯠꯆꯈꯤꯒꯦ ꯑꯩꯁꯨ ꯂꯩꯖꯅꯤꯡꯗꯤꯌꯦ ꯍꯦ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯑꯃꯨꯛꯇ ꯈꯣꯡꯂꯛꯀꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯁꯣꯝꯗ ꯊꯤ ꯑꯣꯟꯈ꯭ꯔꯕꯅ ꯄꯨꯔꯣꯏꯕꯒꯤ ꯃꯔꯜ ꯃꯊꯨꯝꯗꯣ ꯁꯤꯡꯂꯛꯄ ꯉꯥꯏꯔꯤꯉꯩꯗ ꯎꯇꯣꯡ ꯑꯍꯣꯕꯗꯅꯦ ꯏꯁꯤꯡ ꯍꯥꯏꯕ ꯍꯥꯏꯗꯣ ꯅꯪ ꯇꯥꯗꯣꯔꯤꯕꯅꯤ ꯅꯪ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯃꯣꯏꯅꯦ ꯑꯁꯣꯝꯗ ꯊꯥꯅꯤꯜꯗꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯪꯅꯗꯨꯅ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯨꯏꯔ ꯃꯥꯜꯂꯦ ꯏꯃꯥ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯄꯤꯗꯣ ꯊꯤꯅ ꯆꯩꯔꯨꯒꯗꯕꯅꯤ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯃꯨꯟꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯆꯠ ꯅꯐꯤ ꯂꯣꯏꯁꯤꯜꯂꯨꯆꯣ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯁꯥꯈꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯁꯥꯈꯤꯅ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯄꯤꯁꯛꯅ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ ꯑꯔꯨꯕꯤꯅ ꯌꯨꯝꯁꯤꯕꯨ ꯂꯤꯛꯂꯥꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔോ ꯑꯗꯨꯝꯅ ꯍꯪꯂꯤꯉꯩ ꯂꯤꯛꯂꯥꯏꯅ ꯊꯣꯏꯕꯤꯕꯨ ꯄꯝꯗꯨꯅ ꯊꯥꯅꯤꯜꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯁꯥꯎꯅ ꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯐꯥꯎꯕꯤ ꯂꯩꯁꯥꯕꯤ ꯇꯨꯀꯠꯆꯩꯅꯦ ꯊꯨꯏ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯨꯗꯕꯅꯤ ꯆꯠ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯥ ꯄꯥꯈꯪꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯣ ꯍꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯈꯤꯕ ꯂꯩꯇꯦꯅ ꯇꯨ ꯁꯤꯗ ꯂꯦꯞꯂꯤꯕꯁꯦ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯆꯥ ꯃꯃꯥꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯣꯏ ꯏꯕꯦꯝꯃ ꯃꯃꯥ ꯁꯥꯕꯤ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯩꯅ
ꯊꯧꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅꯅꯦ ꯄꯣꯛꯂꯤꯕ ꯏꯆꯥ ꯈꯪꯉꯤꯗꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯂꯥꯎ ꯏꯃꯥ ꯄꯥꯝꯒꯦ ꯇꯜꯂꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯗ ꯑꯩ ꯄꯥꯝꯃꯤꯁꯤꯅꯤ ꯊꯥꯅꯤꯜꯅ ꯑꯔꯨꯕꯤ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯏꯄꯥ ꯏꯆꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯤꯁꯛꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯍꯩ ꯑꯔꯨꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯁꯨꯗ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯒꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯍꯥ ꯑꯩꯒꯤ ꯏꯁꯨꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯨꯟꯕ ꯅꯠꯇꯦꯅꯦ ꯏꯁꯨ ꯑꯁꯤꯅ ꯅꯪꯅ ꯅꯆꯥꯅꯤ ꯈꯟꯗ꯭ꯔꯕ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯕꯅꯤꯅꯦ ꯑꯩꯒꯤ ꯏꯁꯨꯁꯤꯗ ꯑꯔꯨꯕꯤ ꯃꯥ ꯇꯁꯦꯡꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯁꯣꯛꯂꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯄꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯏꯆꯥꯒꯗꯗꯤ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯑꯔꯨꯕꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯜꯂꯒꯅꯨ ꯅꯪ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯑꯔꯨꯕꯤ ꯅꯤꯡꯉꯝꯗꯕ ꯄꯨꯝꯕ ꯇꯥꯏꯅꯐꯝ ꯈꯪꯗ ꯂꯤꯛꯂꯥꯏꯅ ꯁꯥꯎꯅ ꯍꯦ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯏꯄꯨꯔꯣꯏꯕꯗ ꯅꯠꯇꯅ ꯏꯆꯥ ꯐꯥꯎꯕ ꯅꯪꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯋꯥ ꯐꯪꯗꯕꯤ ꯃꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯂꯤꯛꯂꯥꯏ ꯁꯥꯎꯅ ꯑꯔꯨꯕꯤꯒꯤ ꯃꯃꯩꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯈꯪꯗ ꯃꯤꯒꯤ ꯑꯁꯣꯏꯕꯗ ꯅꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯁꯥꯗꯅ ꯑꯩꯅ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯅꯪꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯗꯨꯅ ꯃꯥꯒꯤ ꯋꯥꯔꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯆꯥ ꯑꯃ ꯁꯦꯝꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯀꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕ ꯅꯪ ꯈꯪꯖꯗꯕ꯭ꯔꯥ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯔꯤꯕꯁꯦ ꯅꯃꯤꯠꯇꯨ ꯀꯔꯤꯝꯇ ꯎꯗ꯭ꯔꯣ ꯏꯅꯝꯃ ꯑꯔꯨꯕꯤ ꯑꯩꯅ ꯏꯅꯝꯃꯒꯤ ꯆꯥꯛꯂꯨꯛꯄꯨ ꯃꯨꯟꯗꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯈꯛ ꯂꯩꯇꯦ ꯉꯁꯤꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯪꯒꯤꯗꯃꯛ ꯑꯣꯏꯔꯤ ꯆꯦꯛꯁꯤꯟꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯅꯤ ꯈꯟꯅ ꯁꯦꯟꯅꯕꯤꯌꯨ ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯃꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯅꯤ ꯑꯔꯨꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯁꯥꯈꯤꯗꯤ ꯃꯔꯥ ꯂꯩꯔꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯇꯨꯝꯃꯤ ꯂꯨꯛꯊꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯔꯨꯕꯤ ꯃꯆꯥ ꯃꯋꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯏꯪꯇꯞꯄ ꯌꯨꯝꯕꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯊꯥꯅꯤꯜꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯕ ꯎꯔꯒ ꯃꯥꯁꯨ ꯄꯦꯟꯊꯣꯛꯂꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ